Online Manipur YouTube channel swing bir mayam pumnang pu amukan taramuk jari an badayam na maru e bayam na waita update amak tamjage khrisnanda gurumayum masagi anab amadegi ngasi taibang panthaduk tuna mapu magi likolda hainam leinam oina tinkre lairam len the ingna signal laiba oirasanu haina online manipuri YouTube channel ki mai kaidegi tamjari aduga mathang update asina Leingakki loisangsingi lam acre chani ge jengkai mathoi henna kukisingna khopsilamle Surasanpur amusung Kangpokpi district khakta da laiba manipuri Leingakki tongan loisangsingi lam punna acre chani ge jengkai ge mathoi 0.5 henna manak nakpada khundabu kukisingna khopsilamle haina thajaba yaba paw amana hairi paw asigi matung ina Surasanpur district manung chana laiba boljang da hangliba state Leingakki textile commerce and industry department TSF ki lam acre 7.5 laiba gi manung da acres 7.5 mak ITLF na makhoi gi lamni haina claim tawba loina na handak thokliba kanglup ki irang asida lairiba kuki purup ki miyosingna asiba haksang phumgani haina lauthokuna lairi Kangpokpi district oina su district asigi turibari da laiba state Leingakki veterinary department ki regional cattle breeding farm gi lam acre sahunga kunga humdoi 0.07 gi manung de yum sama hena tasilakuna lam acre sani rom khopsin kre loina na mafam asibu el songtung village haina naunu khulgi maming thonjilakre district asima ki manung sana laiba lailon khunau amasung lailon baifai de sulenga ki agriculture department ki lam acre kuntra laiba adu kukising pungna khopsin kre masida sunatana Imphal West district ki taina ba Kangpokpi district ki manung sana laiba laimakhungi electricity complex ki lam acres kuntra ga manga lairiba sigi manung de lam acre tara ga mari rom khopsin kre complex asida laiba Manipuri State Power Company Limited MSPCL gi office building godown amasung quarter punasam nifuga mari rom kukisingna leisin kre loina mafam asida search ahum yauna anoba structure kuntra gi mathakta sajin kre hairi asumna Manipur ki singki lam sing chawkhatna ba mathau ta tabok sing paikhet kadaba Leingakki loisangsing asigi lam kuki gi miyosing na khopsin badegi Leingakna singi lam chawkhat anaba paikhalakliba tabok thorang sing da apan bo oiri hairi bo mathang update asina ngasi ahinu yaidagi Kotuna highway sing amuk hana thingjilagani Naga MLA ni Panbu Surasanpur gi mahiroi lupum namakna district asida social boycott taure haira lauthokre maitai kuki zo ethnic conflict ki I Naga area sing da chensin halakpa yaroi NNCM irang nem thanaba hotna on tainaba khonglakanu KYKL communal conflict ta yaude NNRF Manipur gi ngamkhai thugai bagi thugairaga makhoi gi oiba saruk ama laugani Taurang liba kuki zo purup sing na taba Surasanpur amasung tenopol yauba Kangpokpi gi su ngasi committee on tribal unity kotuna miyam gi wakat khongchat ama sintuna satkibaga loina na hayeng ahing nung yaidagi Manipur gi national highway sing da amuk hanna blockade khongjan sathargani haina lauthokre wafam asi kotu gi media cell na thadurpa seron amana haibani loina na ngasi khongchat adu thasi ki mapanda Lok Sabha da Home Minister Amit Shah na kuki zo purup sing gi matang da pongtok ki wafam adu bu yaning da utpaga loina na tongan ba Casing register tawduna lawkhalak cookies jo academician amasung intellectual sing the solidarity utpa oina pangthokibani aduga loina na makhoi gi purup sing da maitai na sathara pa eteki mayek to khung asi junction bani hairi serola sina makhatan hai da jam thong ngaite wamkhanglang haukip Colonel retired da Bijoy Chenji Professor Khanswan Housing J Mary Grace Jo W L Hangsing Great Ginja Boyanunjan ITLF ki chairman Lungangte amasung Jomi Students Federation ki mathakta lokut ki ba casing asi yumpham yaude hairi lanai miyo amasung lupsing na makhoi gi freedom of thought amasung expression ki tamakta piriba fundamental rights sing season na bada makhoi gi mathakta case lokal liba asi illegal oi ba tawong ni hairi amaromda Lok Sabha da Home Minister na kuki Democratic Front amasung Myanmar da ki lakpa kuki brothers sing the token ing the thodok sing token le hairi wafam adubusu withdraw tawgadabani hairi aduga kotu gi demand sing asiga mari lena nuit humni gi matam thaduna pi khiba adu ngasi lore haridun tampaki la hoba sing na kuki jo area sing the pot sing putuk pusin tawbada ating ba thamliba aduga atopa update amana maitai kuki zo ethnic conflict ta I Naga area sing the sensil hakpa yaroi NSM IM ngarang thowai kuki khul manakta leiba pizang khulda KYKL amasung MNRF ki combined force na kuki khunja ahum hale haiduna
maran sirakliba thodok asiga Nagalim gi jurisdiction manungda thorakiba thodok oibana NNCN na akan momongda kandem tawi amasung thawong asimak kingang khailansin dona sathakiba thokhaningdaba thodok ni hariba NNCM GP NG Ministry of Information and Publicity Cheron amana phongdurakli Cheron asina hai Manipuri Naga Revolutionary Front hariba party asi Manipur gi tampakta base tobo organization ki makhada sembanina makhoi gi Manipur ga Naga miyam ga apamba amasung yaipa thaurang sing gi mahut sinba yaroi loinana phibam amata Mittagi ga kuki jogi marakta thurukliba thodok sing asi Naga gi lam sing da thokalakpa Naga sing na pamde purup ani sigi marakta tholakpa kanglup ki irang sing gi I Naga area da chensil halak loidabani hairi irang nemthanabo hotno ot na tainabada khonglak kanu KYKL